Kanglai Pauthang miing tabiriba singbu taramna okchari ngasi phongkhiba tongan ba pauche singdagi lokhotjaba maruoiba paukara chandongna pijari ahanbada sangngairaba mioi singi mathakta kuki jo phuruki mioi singna Churachandpur police station da report tawrukpadagi case register tawkre lamdam masigi sangngairaba mioi kayagi mathakta kuki jo phuruki mioi sing CSO singna tongan ba charge kaya tawduna Churachandpur police station da report tawrukpagi matung inna police nasu case register tawkre hairi hiram masigi matangda pausi sina phangba paugi matung inna haukiba kumjal singani kulumdoi gi me ahumdagi kuki jo singna lamdam asigi apunbagi ngamkhai thugaiduna makhoigi oiba tongan ba ngamkhai amadi lengak ama semgani haiduna yelhau ama oiriba maitei singi mathakta atam nana landarakliba lal asigi mayokta isai sakluba wangangluba amadi social media da post thagatluba lamdam asigi miyamna sakhangnaraba mioi singi mathakta handak kuki jo phurupki mioi sing amadi CSO singna tongan ba charge kaya tawduna Churachandpur police ta wakalak khibani hairi pawsina makhatana hai lamdam asigi miyamna tapta hairaga khangnariba Seisakpa naran saina mamang lekai lokrakpum jayenta Child Environmentalist Activist Licypriya Kangujam Federation of Haumegi President Sapamcha Jadumani Amadi Indigenous Peoples Forum Manipur IPFM gi President Asang Kasar gi mathakta kuki jo phuruki mioi sing amadi CSO singna FIR lokholaknaba police ta wakalakhibani hairi tha sigi kulumdoida Child Environmentalist Activist Licypriya Kangajam gi mathakta kuki jo singna landaba mateng oinaba mahakna Arambai Tenggol da thermal drone sing amadi night vision binocular sing pi haiba yauna tongan ba charge kaya tawrakhibani aduga Federation of Haumegi President Sapamcha Jadumani Loop adugi BP Dr. Hera Kobui General Secretary Y. Syam Kumar Publicity and Media Cell Robert Com amadi General Secretary Haumi Youth Wing mathaktasu kuki refugee sing ni hariba criminal feeling wafam sing sandoi haina charge tawri hari kuki jo singna lamdam asigi sangnaraba singi mathakta Churachandpur police ta wakalakhiba asi Ministry of Home Affairs ki maikaidagi Manipur da thokliba lal asiga mari lainana NIA na hauzik phawbada lokhatliba case ohumgi while chathaba yanabagi damakta Churachandpur District and Session Judge ki court pu NIA Special Court oina sakhanglagani haina tha asigi kunithoida Home Ministry na notification ama hek thokibaga nongan madani hairi pawasina makata na hai Seisakpa Tapta Jayantagi mathakta kuki jo phuruki mioi singna tha asigi kulumdoida aniruk suba oina Churachandpur Police Station da Tapta Jayantana hauzik Manipur da thokliba irang manungda Isaida Kuki Len haina mingthonba isai sing tangkak naina kullak leptana puthoktunna kuki jo sing bulan wanaba honai haiba yauna tongan ba charge kaya tawduna Churachandpur district da wakagalakpadagi police na case lokhakhibani Tapta Jayantagi mathakta kuki jo singna isai aduga mari lainana ahanba oina kumjal singani kulumdogi July 3 tasu police da wakalakhiba leire hairi hiramasigi matangda Seisakpa Tapta Jayantana phongdorakhibada mahakna sakliba isai adugi mayokta kuki singna police da wakalabasu kuki lengi kunmathoi suba tangkaki isai phongnaba thorang tawba loire kunmathoi suba tangkak June 5 da phongduna miyamda sinanaba thorang tawri hauzik isai adugi recording loire iramdam ireipakpu nungsijabadagi isai asi sakpani handaki kunmathoi suba tangkaki isai asidi miyam mera paibi sing yauna lal asigi matangda hangnarakiba wahang singa mari lainaba paukhum piba isai oigani hairakle Kuki MLA singna separate administration talabasu mai ising budget khudingmak assembly degi loduna leiramle haina sujatana phongdokre Kuki MLA tarana makhoigi oiba separate administration talabasu makhoigi ising mai phawbagi budget khudingmakti assembly degi loduna leiramle haina imagi mairagi president Thokchom Sujatana phongdokre wafam asi ngarang suspend leiriba MLA singna chahi amagi manungda lakliba budget ki mari chumba wafam miyamda mayek sengna khanghangadabani amadi mathau ningthina tawdraba Manipur Legislative Assembly asi kari tawbagi thamgadoribano haina changsinkhiba khongjang adugi manung channa ngarang People's Progressive Alliance Manipur na chingmairongda leiba Manipur Assembly tamna speaker amadi
Secretary Unanaba Changsin Kiba, Kongjang Aduga Mari Lenana Fondo Kibane, Sujatana Makatana Hai Kibada, Tha Asigi Tarukta Manipurgi, Suspenda Ladiba MLA Singna, Sahi Amagi Manunda, Lak Liba Budget Ki Marik Jumbo Wapum Ama Miamda, Mayek Singna, Kangangadabani Haiduna, Aiba Cherol Ama Assembly Secretariata, Pisinki Adum Oinamak, Cheroladuna Manipurgi Speaker da Sinakre Haiba Wapum Amuk Pongdoraki, Lonena, Speaker Masamakna Pongdorak Paga. Pongdorakpada Hauzik Shirui Lily Festival Yauduna Leire Festival asi loiraba matung oina lobiro haibo wapam pongdorakpasu laikre Adum oinamak makoi masel amaga insinnaduna makoi gi yanadaba amadi miyamge loisang oiraba miyamna irat thoni tawriba amadi miyambu ngak senaba leiriba mofam asida tongan ba lo kaya chanaduna leire lamdam asigi mioi amana khangpham thokpa kaya adu khangnaba miyamna demand tawbani haiki mangna makata na phongdokpada masinatana manipur thokpa isu kaya mapi mapa oiba singna logadaba thodang adu lodana laikibana mama oibi kaya tear gas ki chaitheng phangduna leire loinana lamdam asida leiriba MLA kyana suspend tawre haiduna makoi gi yumda amadi quarter da nunghaina leiriba asi makoi gi oiba asengba pandam adu miyamda khangalu haibada khanganba ngamdrabadi makoi leibagi kari mathok tari haina pongdogi MLA suspend leiriba kangu se makoi gi chahi amagi budget moi gi laiba khoni makto amtang kaino mata akhoi da PBU praja koi khangjaninge haidana changbani ado tang pisan ba pose na halo khoi Friday da mung laksarame Friday lakpa matam sidana ban oibani na moi gi secretary da thabani khoi se ado ban oiba maram na moi kaino tawdre ID speaker da sinakramne mo haire Maka tarakpa pauda haurakpham khangdaba saidangduna leiriba kuki furup India dagi tanthokadabani haina Rashri Chaudhary na phongdokre haurakpham amadi maramdam leitaba kuki sing India dagi tanthokadabani haina Akhil Bharatiya Hindu Mahasabha gi National President Rashri Chaudhary na phongdokre ngarang chingmeirongda leiba Classic Grande da pangthokiba paugi mifam amada Rashri Chaudhary na makha taraduna hai Kanglup amadi furup kudingmak masa masagi mama lebak amadi mama lebak loina leinaba ngaktani adubu kuki furup kidi haurakpham maramdam leite migi lamda namfuda saidangduna leiba furup amani maramaduna kuki asi India dagi tanthokadabani Manipur asi India na ning tamnaba hotnabada Netaji Subhash Chandra Bose na ahanba India gi masu ahumgi phiral chingkhatuna INA linkhatkiba India gi maru oiraba mafam amani illegal immigrant kuki Singna changlaklaga lamdam asida khundarakliba asi yaroi ngarang Akhil Bharatiya Hindu Mahasabha na tampakta leiriba relief camp singda chatuna makhoigi phibam sing yengsinki India gi Prime Minister su laktuna Manipur miyamga unaraga irang asi athubada losinaba honabiu haiki paugi mifam atuda Akhil Bharatiya Mahasabha gi Vice President amadi spokesperson Professor Niram Gautam amadi North East ki head Biswadip Gupta su saruk yakhi COCOMI amasung Fox na tungan na MSA gi official singa ngarang wari sanakre Manipur isuga mari lainana Coordinating Committee on Manipur Integrity COCOMI amasung Federation of Civil Society ki mihut kangbu sing tungan na Ministry of Home Affairs ki makok thongba official singa ngarang Delhi da wari sanakre COCOMI gi convener Khoraijam athobuna lucingba Mioi taret na saba mihut kangbuga ahanba oina ngarang numit jungba matung pung nungthil pung ani phawba chauranga pung ani rom MSA gi official singa wari chanaki amaromda Fox ki president BM Yaima Sahana lucingba mioi mangana saba mihut singa ngarang nungthil pung ani dagi nungthil pung mari ga minute nifu manga rom taba phawba MSA gi makok thongba official singa unaduna Manipur da thokliba issue asigi matangda wari chanaki Ministry of Home Affairs ki maikei dagi North East in charge AK Mishra MSA gi Joint Director Rajesh Kumble Saruk Yakhi Hairi Ministry of Home Affairs ki official singa unakibagi matangda COCOMI gi convener Khoraijam athobuna thadorokpa video footage amada mahakna hai ngarang numit jungba matung charangna pung ani rom Ministry of Home Affairs ki mihut singa unaduna wari sanakiba aduda COCOMI gi maikei point taruk yawba cherol ama thamki COCOMI gi maikei dagi ahanba point maru oina tha asigi ahumda pangthokiba People's Convention na logiba warep sing adu puthoktuna miyamgi oiba phirep adu chapchana khanghanki informasi koi numit matung pung tani thoiga minit 35 mu chatpa dai gi hobudna nungthin gi pung ani ga minit 15
ani makai bau ni swai bau bai ko chara la pung ani ki chamda before se pamthuki Manipur da Kangla ki irang thoklingai manungda North East ki laloba singda khulai supply toba Mizo ohum gi mathakta NIA na charge sheet file tawkhre Manipur da thokliba Kangla ki irang asigi manungda North East ki laloba singda khulai supply toramba Mizoram dagi mioi ohum gi mathakta NIA na charge sheet file tawkhre haidi agency gi pauna hai Mizoram dagi mioi ohum asi North East India gi insurgents group singda ain kaina nongmei maru amadi explosive sing supply toba amasung trafficking tobagi thabakta chenai haina NIA gi charge sheet aduda pale NIA na thagalakiba supplementary charge sheet aduda hairibana Manipur da Kangla ki irang thoklingai manung North East ki laloba singda explosive yauna ahin kaina kulai kaya supply torambaga mari lainana haukiba chahi lising ani kunmari gi December 3 da bhala dai lobha lalpuan puada amasung larin chungwa Elias Albert hairiba mioi ahum asina akhanaba intelligence ki paw phangbadagi chathakiba operation da mayumdagi phagatkhibani hairi makoidagi explosive material amadi illegal arm kaya phagatpa ngamkhi pharaba mioi ahum asi haukiba chahi lising ani kulhumdoi me ahumdagi thoklakiba Kangla ki irang asigi manungda militant activities singda mateng pangba yauna makhatana irang asi chathanaba khonabada asoba role loba misak sing ngakini makoi ahum asina Kangla ki irang mayok nariba Manipur da operate toba tongan ba insurgent singda yamlaba khuchu kulai sing amadi explosive consignment sing kaya supply tobada chenai investigation asina makhatana hairibana maralaiba mioi sing asi ain kaina khulai lalonba mioi kharagasu mari lainari North East region da santi thugaina ba honabada chauna chenaba misak sing ngaktani pharba mioi ahum adu IPC UPA amadi arms act ki mari lainana tungan ba provision singi makhada charge sheet adu file torakibani Makha tarakpa pauda pauza khup guitena mahakna phongdokiba wafam thaiduna sengdorakli Shirui Lily festival lisingani kunmanga gi mangoinana mahak masana phongdokiba wafam ama viral oikiba adugi matangda KSO Delhi NCR gi president pauza khup guitena sengdokladuna mahakti lebak asigi santi pamjaba mioi ama oina mipum khudingmakpu punsibu protection pibaga loinana amato oiba wakhalon asida lepa misakni Shirui Lily festival adu asoi angam yauhandana mai pangna pangthokna ba thamkiba wafam lana wahanthok pinarakiba laibak thibani hairakli pauza khup guitena mahaki wafam sengdokladuna mahakna hai phongdokiba wafam adu cultural event amagi mayokta nate security gi issue gi matangda miyamda pungning chingsinnaba loinana lamdam asomda ing tapa puraknaba wakhalonda haibani tasengna mioibagi punsi mangdanaba amadi irang thokhandanabani mahangna makhatana phongdokpada festival asigi mingda buffer zone thugainaba khanghankibaga loinana buffer zone haibasi conflict region bu khaidokliba amadi law and order maintain tawriba mafamni community khudingmakpu ngak chenaba yenaba thohandanaba lairiba mafamni buffer zone haibasi division gi symbol ama nate community marakta tension lehandanaba amadi ngak chenaba mechanism amani Kuki civil organization amata Shirui Lily festival gi mayokta laite miyam pullaba matam khaktada pamdaba thodok sing thoktanaba ningthina manage tawgadabani haikibani mahana phongdokiba wafam adu village volunteer group natraga Malaysia amataga mari lainade aihak matam pumbada peaceful protection amadi dialogue haibasida thajaba thamba misak amani mahangna matam pumbada India gi democratic principle bu ikai khumnai hainasu sengdorakli Yamna nungaitaba paw amada athauba laisram aboichana laikidabada Arambai Tenggolna awaba phongdorakli haukiba me kuntaret lebak pokpat numitki ayuk anganbada masagi anaba amadagi manung matam chadana aikhoi khwai khibikpu thadoklamlaga taibungpal asibu thadokduna chatkraba athauba laisram aboicha mahak asi Arambai Tenggol unit 57 ki member ama oibata natana lanpham kayada amadi Arambai Tenggol gi thabak thoram khudingmakta mangjil thaduna lakiba nungsiba athauba amani nungsiba athauba laisram aboicha Saiton Salan Konjil Part 2 gi mafamda Arambai Tenggol pumnamaki maikeidagi thamoi sokna awaba phongdokjari haina Arambai Tenggol General Headquarter gi control room operate ki thopuriba Laisram Robert na press ta thadorokpada awaba phongdorali
Cheroisna makata na hai nungsiraba athokba asi aduki matik mathona leiba ipurup asibu kannana bo khona bada achobo tawdang lobiramba Tenggol loi amani athokba laisram aboichana leikidabada chena khainabagi awam masa nang horiba mahaki apokpi laisram ongbi Pramodini loinabi laisram ongbi Roji Devi amadi nungsiraba machanupa laisram athoiba Laihoriba imung manung marup mapang kudingmaki awabatusu Arambai Tenggol na pumnamapu thamoi sokna nungaitaba phongdokpaga loinana awabada saruk yajari hairi N Birena amuk hanna Chief Minister oina halaklabadi Manipur da Shanti purakpa ngamgani haina N Ibotombi Maitei intending candidate Kairau Kendrana phongdorakli Manipur da thokliba irang asi ingna sikna leisi haiba tarabadi nongthombam Birena amuk hanna Chief Minister oiba mathau dai miyamna President rule haibadi PR laklaga hena phagani khalluba adu hojikti yamna khenakre miyamna N Birenbu yamna pamnarakle Kairau Kendragi MLA Laurembam Rameswar Maiteina Birenbu hunduna ngangbadi mapung masak khangdaba mi gumbani mana Kairau Kendra tam anirak thangna bot kaduna MLA oiba phangjabasi Birengi mamai yenglaga pikhiba botni hojikna N Birenna CM oidraba kanda hunduna ngangliba asidi Rameswar Maitei asi tobimal khangdaba mioi amani hojikti N Birenbu hunduna ngangliba Rameswar Maitei asi Mahabharata hairagana gadha Paigadaba Bhimga Chap Manare Asigumba Mioi Asi BJP gi Presidena Karimata action lokotaba asidi laibak thibani ikai khumnajariba N Birenbu amuk hanna CM oibirau MLA Rameswar gumba tobimal masak khangdaba mioi gi mathakta action lokotpiu haina phongdoragli Makha tarakpa pauda Manipur Youth Front khudaktage athingba thamle haina MSF na phongdokre Masana Masabu convener amasung ko convener ni hajaba mioi kharana semlamba Manipur Youth Front hariba loop asi khudaktagi thingjille haina MSF headquarter gi general secretary Sundar Kumanna phongdokre ngarang Kwakathel Thongnawjam Laikai laiba MSF mayai loisangda pangthokpa paugi mifam amada mahakna wafam asi phongdokladuna makhatana haikibada Manipur Youth Front hariba loop asina lamdam asigi institution kharada MSF ki mingchat thinaba thawang kaya lanai interest chatharambagi damak athingba asi thammani Manipur Youth Front hariba loop asigi Asem Sanatombana convener Irengbam Popilna Co-convener administration amadi oinam ningtamba maiteina co-convener finance in charge oithuna loop asi chalairamani miyosing asina loop asigi kanglongi wangmada amadi loop ki mingchat thinaba thabak thoram kaya chatharambagi damakda MSF na wakhal taminarba matungda amukanna asigumba thabak asi tawraroi haibagi thajabasu pire haina mahangna makhatana phongdorakli Aroiba pauda COCOMI na lauthokibagi matung inna ngarangdagi central office sing so lonsinbagi khongjang changsinba hokre COCOMI na changchilakiba khongjanggi makha chatharakpa oina central na chalaiba office sing thong lonsin gani haikibagi matung inna ngarang lamfelda leiba chief electoral office so lonsin khre yamlaba security force singna thingnana bakatna honarabasu COCOMI gi thonghi singna adumak changsinduna office adu so lonsin khre tungda office asigi geta president rules marks stove insulting the status identity of Manipur security advisor DGP chief secretary go back home amadi apology to Manipur or leave Manipur haibana singba thaba play card sing kayasu thechin khi